Cristiano Ronaldo gi YouTube channel You Are Cristiano haiba sina YouTube ki hanagi record thugaiduna 12 hours ki manungda 10 million subscribers yauki. Ronaldo na ngang oiringaida mahaki damak mama mapana sanapot ama fawwa laibiba ngamlamde. Ronaldo na Manchester United ta number 7 sart lilami mahang na hana pamlambadi number 28 sart asini. 2010 gi Junda Ronaldo gi macha nupa ama fanglami adubu angang adugi mamadi losinduna thamlami. Ronaldo gi mapa Jose Dainis Aveiro asi 6 September 2005 ta siki. Mapa bu ningsingbo oina mahaki goal celebration pangthoklingaida makhut ani thangatuna atia mathakta yengduna leikhi. Number 1 Cristiano Ronaldo gi YouTube channel You Are Cristiano haiba sina YouTube ki hanagi record thugaiduna 12 hours ki manungda 10 million subscribers yauki. Number 2 Ronaldo gi YouTube channel asina 1 million subscribers yawada 90 minutes khakta changki. Number 3 mahaki maming asi tasengna Cristiano Ronaldo dos Santos Aveiro kawi. Number 4 5 February 1985 ta Portugal da leiba Madeira haiba island asida Cristiano Ronaldo asi pokhi. Number 5 mahaki anisuba maming Ronaldo haiba asi hanagi actor oiramba USA gi president oikiba Ronald Reagan gi maming lauraga thonkibani. Ronald Reagan haiba asi Ronaldo gi mapagi favorite actor ni. Number 6 Cristiano Ronaldo asi machin manau singi manungda khwaidagi atonbani. Mahak lairaba imungda pokhi amadi mahang na ngang oiringaida mahaki dama mama mapana sanapot ama fawwa laiba ngamlamde. Mahaki mapa Jose Dainis Aveiro asi Santo Antonio gi Junta di Freguesia da municipal gardener ama oina thabak tawrami. Amadi Endorin hagi football club amada part-time kitman ama oinasu thabak tawrami. Mahaki mama Maria Dolores dos Santos Viveiros Aveiro asi hospitality industry amada cook oirami. Number 7 mahakna sahi 10 surakpada mahaki mapana kitman oina thabak tawriba football club amada admit tawirami. Ronaldo na 1992 dagi 1995 fawba Endorin hada leiba amateur team amada sanarami aduga mathangi sahi fawba national da amuk yaurami. Number 8 Ronaldo madi mahaki marup Albert na under 18 championship ta sanaba yaurami. Championship aduda top scorer khakta select tawba tarami. Makhoi animak top scorer oiminakhi. Albert na mahaki first goal ga loinana mangjil thaduna chelami. Ronaldo su tung ilami. Albert na goalkeeper manakta 1-on-1 situation da lairami. Mahang na goal chanbagi mahutta Ronaldo da pass tawrami amadi Ronaldo na goal chanduna makhoi anima academy gi select tawki. Number 9 Ronaldo na Manchester United ta number 7 sar lilami. Masi hana Eric Cantona Josh Best amadi David Beckham na lilambani. Ronaldo na hana pamlambadi number 28 sar asini adubu Alex Ferguson gi apamba matung inna number 7 sar asi letkibani. Number 10 Manchester United ta ihanhana sanakiba Portuguese player asi Ronaldo ni. Mahakna 2006 World Cup fixture da Iran gi mayokta mahaki ahanba World Cup goal score tawki. 2006 ki November amadi December animakta thangna na Ronaldo bu Premier League player haiba mingthol asi pikhi. Number 11 2008 ki July da Carlos Queiroz na Ronaldo bu Portuguese national team gi permanent captain hablami. Number 12 Ronaldo na Real Madrid ta amuk join tawrami. Matamduda transfer fee asi world record oina 94 million euro oiki. Number 13 Santiago Bernabeu Stadium da Ronaldo da presentation piba 80,000 fans hena laklami. Masi Napoli da Diego Maradona bu welcome tawba lakpa sahi kun manga record thamkiba 75,000 fans asidagi yamna helabani. Number 14 Ronaldo na mahaki ahanba 4 league fixture khudingmakta score tawba ngamkhi. Asumna tawba ahanba Madrid player ama oiba ngamkhi.
Number 15 mahaki second season da La Liga da 40 goals score tauba ngamki asumna tauba hanba player amasu oiki top La Liga goal scorer oibagidama mahangna PCC trophy fangki. Number 16 season adu maktada Ronaldo na European Golden Shoe phangba ngamki mahangna competition khuding makta punna 53 goals score tauba ngamki. Number 17 Ronaldo ki contribution na maram oiraga Real Madrid na 100 points phangduna 2011-12 ki La Liga title phangba ngamki. Number 18 6 January 2013 da Real Sociedad ki mayokta Ronaldo na ahanba oina Real Madrid ki captain oirami. Number 19 Ronaldo na 2012-13 ki Champions League da 12 goals score tauki masina mahaki career da anirak subo oina Champions League top scorer oiba ngamki. Number 20 Ronaldo na Raul gi record thugaiduna amadi Lionel Messi gi 77 goals adu lanthokduna matam pumbagi oina Champions League ki top scorer oiba ngamki. Number 21 Ronaldo na Russian model Irina Shayk 2010 dagina 2015 fauba mari leinarami. Number 22 2010 gi June da Ronaldo gi masanupa ama phanglami adubu angang adugi mamadi losinduna thamlami. Number 23 mahak hauji Georgina Rodriguez ka mari leinari ikoi dana masanupi ama pokre. Number 24 mahakna 2011 da phangkhiba Golden Shoe adugi senfam 1.5 million euro adu Gaza da leiba angang singi school da donate torami. Number 25 The Airport of Madeira si Ronaldo gi maming lauraga thonki masi mahaki Portuguese national team da contribution piba adugi damakni. Number 26 Ronaldo masagi CR7 kauba premium shirt boot yonba fashion brand ama lei. Number 27 Ronaldo gi mapa Jose Dainis Aveiro si 6 September 2005 ta liver fail oibadagi siki masidagi mapa bu ningsingbo oina mahaki goal celebration pangthoklingaida makhot ani thangatuna atia mathakta yengkhatki. Number 28 mahaki mapana yu thakpadagi sikibana maram oiraga Ronaldo na mapunsigi oina yu thakloi haina phongdokhi